ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯅꯥꯆꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯈꯤꯕꯗꯨꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯁꯨ ꯃꯩ ꯃꯨꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯄꯥꯕ ꯌꯥꯈꯤꯗꯕꯅꯤ꯫ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯥꯎꯔꯝꯒꯅꯤ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤꯗ ꯅꯣꯡꯃ ꯄꯥꯟꯕ ꯑꯍꯤꯡ ꯋꯥꯔꯤꯒꯤ ꯃꯈꯥ ꯇꯥꯕ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤꯁꯤꯡ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯦꯝ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯨ ꯃꯈꯣꯏꯗꯤ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯔꯕꯅꯤ, ꯍꯦꯟꯅ ꯄꯥꯈꯠꯂꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏꯅ ꯄꯥꯈꯠꯂꯤꯕ ꯍꯦꯟꯅ ꯋꯥꯔꯤꯕ? ꯆꯤꯡꯂꯦꯝꯕ ꯑꯃꯗꯤ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯊꯥꯏꯅꯕꯤꯁꯨ ꯃꯅꯨꯡꯗꯨꯗ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯔꯟꯖꯤꯈꯣꯏ ꯀꯣꯛꯆꯥꯎꯈꯣꯏꯁꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯟꯅ ꯐꯥꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯇꯥꯂꯛ ꯇꯟꯖꯥ ꯑꯁꯤꯗ ꯑꯁꯣꯝ ꯃꯆꯤ ꯃꯇꯥꯏ ꯑꯃꯗꯒꯤ ꯑꯊꯣꯏꯕ ꯑꯃꯗꯤ ꯀꯦꯆꯨꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯀꯦꯆꯨꯕꯤꯅ ꯃꯈꯣꯏꯒꯤ ꯍꯣꯜ ꯑꯁꯤꯒꯤ ꯃꯊꯛꯇꯅꯤ ꯃꯥꯅ ꯒꯗꯥꯡ ꯇꯥꯟꯕꯨ ꯊꯥꯕꯅ ꯇꯧꯗꯨꯅ ꯆꯦꯜꯂꯤꯕ꯫ ꯑꯁꯣꯝꯗꯗꯤ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯂꯤꯕ ꯁꯥꯊꯤꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯀꯧꯊꯣꯛꯂꯤꯕ ꯅꯤꯡꯊꯦꯝꯒꯤ ꯃꯄꯨ ꯍꯦꯟꯅ ꯃꯊꯥ ꯁꯥꯔꯛꯏ꯫ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯃꯁꯥꯃꯛꯁꯨ ꯍꯦꯟꯅ ꯄꯥꯈꯠꯄꯅꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯄꯨ ꯑꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯉꯤ, ꯑꯉꯥꯡ ꯑꯣꯟꯅꯤꯡꯕ꯭ꯔꯥ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯦꯆꯨꯕꯤꯅ ꯇꯔꯥꯏ ꯈꯨꯝꯃꯤ, ꯑꯩꯗꯤ ꯑꯉꯥꯡꯅꯤ, ꯑꯉꯥꯡꯗ ꯀꯔꯝꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥ ꯐꯥꯎꯕ ꯉꯥꯡꯂꯛꯏ꯫ ꯃꯥꯒꯤ ꯎꯁꯤꯠꯇꯕ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯄꯨ ꯑꯁꯤꯅ ꯁꯥꯎꯔꯗꯨꯅ ꯅꯪ ꯀꯅꯥꯅꯣ ꯑꯋꯥꯕ ꯇꯥꯍꯜꯂꯒꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯦꯆꯨꯕꯤꯁꯨ ꯃꯥꯕꯨ ꯂꯛꯅꯈꯤꯕ ꯀꯔꯦꯝꯅꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯑꯩ ꯂꯦꯝꯐꯨꯅꯦ, ꯑꯩ ꯀꯥꯡꯗ꯭ꯔꯨꯝꯅꯦ, ꯑꯩ ꯃꯥꯏꯔꯦꯟ ꯐꯝꯕꯥꯛꯅꯕꯤꯅꯦ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯏ꯫ ꯃꯁꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯁꯣꯝ ꯃꯄꯥꯟꯗ ꯇꯥꯟ ꯊꯥꯔꯝꯕ ꯑꯊꯣꯏꯕ ꯄꯪꯅꯣꯛꯇ ꯅꯣꯛꯈꯠꯂꯛꯏ꯫ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯅꯨꯡꯗꯨꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯃꯈꯣꯏ ꯔꯟꯖꯤꯈꯣꯏ ꯀꯣꯛꯆꯥꯎꯈꯣꯏ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯇꯣꯝꯕꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ, ꯑꯦ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯡꯅꯈꯤꯕ ꯋꯥꯗꯨꯅꯤ, ꯀꯅꯥꯅꯣ ꯁꯤꯕꯣ, ꯀꯅꯥꯅꯣ? ꯃꯈꯣꯏꯅ ꯋꯥꯈꯟꯗꯤ ꯂꯥꯝꯁꯤꯟꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯥꯡꯗ꯭ꯔꯨꯝꯅꯦ, ꯃꯥꯏꯔꯦꯟ ꯐꯝꯕꯥꯛꯅꯕꯤꯅꯤ, ꯂꯦꯝꯐꯨꯅꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗꯤ ꯃꯈꯣꯏꯅ ꯂꯛꯅꯈꯤꯕ ꯋꯥꯅꯤ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯀꯦꯆꯨꯕꯤ ꯂꯥꯛꯀꯅꯤ, ꯀꯦꯆꯨꯕꯤ ꯆꯪꯂꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯑꯣꯏꯗꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯤꯀꯨꯞ ꯇꯟꯖꯥ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏ꯫ ꯃꯥꯒꯤ ꯊꯥꯏꯅꯕꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯉꯝꯍꯟꯒꯅꯤ, ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯆꯥꯎꯅ ꯄꯤꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯨꯕꯅꯤ, ꯑꯁꯥ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯃꯌꯦꯡ ꯇꯥꯔꯦ꯫ ꯂꯦꯡꯂꯨꯕ ꯈꯨꯗꯤꯡ ꯑꯔꯦꯡ ꯄꯨꯊꯕ ꯍꯥꯏꯕꯗꯨ ꯆꯤꯡꯂꯦꯝꯕꯗ ꯑꯣꯏꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗꯅꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯤꯔꯥꯏꯕꯤꯈ꯭ꯔꯕ, ꯂꯛꯅꯐꯝ ꯑꯣꯏꯈ꯭ꯔꯕ, ꯃꯈꯣꯏꯒꯤ ꯀꯔꯦꯝꯅꯐꯝ ꯑꯣꯏꯈ꯭ꯔꯕ ꯀꯦꯆꯨꯕꯤꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯍꯣꯠꯅꯔꯛꯀꯗꯣꯔꯤꯕ, ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯇꯦꯡ ꯄꯥꯡꯒꯗꯣꯔꯤꯕ꯫ ꯀꯦꯆꯨꯕꯤ ꯄꯉꯥꯡ ꯉꯥꯡꯖꯔꯕꯁꯨ, ꯀꯔꯟ ꯇꯥꯔꯕꯁꯨ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯀꯩꯗꯧꯉꯩꯗ ꯀꯥꯎꯕ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯋꯥꯈꯟꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯈꯖꯤꯛ ꯐꯥꯎꯈꯤꯕꯗꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯀꯩꯗꯧꯉꯩꯗ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯤꯃꯛꯅꯅꯤ ꯉꯁꯤ ꯃꯈꯣꯏꯅ ꯑꯔꯨꯕ ꯑꯋꯥꯕ ꯇꯥꯔꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕ꯫ ꯁꯥꯊꯤꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯀꯧꯔꯤꯕ, ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯅꯤꯡꯊꯦꯝꯒꯤ ꯃꯄꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛ ꯍꯨꯃꯥꯡ ꯀꯥꯡꯂꯦ, ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯥꯒꯤ ꯂꯥꯏ ꯀꯧꯕ ꯑꯇꯩ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯀꯥꯏꯈꯠꯂꯛꯂꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯁꯥꯊꯤꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯃꯊꯛ ꯇꯝꯅ ꯄꯥꯏꯈꯠꯅꯕ, ꯃꯊꯛꯇ ꯃꯥꯕꯨ ꯊꯨꯒꯥꯏꯔꯤꯕꯁꯦ ꯃꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯨꯅꯕ ꯍꯥꯏꯗꯨꯅ ꯊꯥꯒꯠꯂꯤ꯫ ꯊꯥꯒꯠꯈꯤꯕꯒ ꯀꯔꯤ ꯍꯥꯏꯅꯤ, ꯂꯪꯈꯠꯈꯤꯕ ꯄꯣꯠ ꯑꯃ ꯑꯗꯨꯝ ꯃꯊꯛ ꯌꯧꯕ ꯉꯝꯗꯅ ꯃꯈꯥꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯄꯒꯨꯝꯕꯅꯤ꯫ ꯊꯧꯅꯥ ꯐꯅ ꯌꯥ ꯍꯥꯏꯗꯨꯅ ꯄꯥꯏꯈꯠꯂꯛꯀꯅꯤ, ꯑꯗꯨꯕꯨ ꯎ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ꯫ ꯄꯥꯏꯈꯠꯈꯤꯕꯒ ꯃꯩꯅ ꯆꯤꯡꯗꯨꯅ ꯂꯣꯡꯅ ꯇꯥꯔꯛꯄꯗꯨ ꯉꯥꯏ꯫ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯦ ꯂꯥꯏ ꯁꯥꯊꯤꯕ ꯀꯌꯥ ꯑꯃ ꯊꯥꯒꯠꯂꯛꯄ꯫ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯒꯤ ꯃꯅꯥꯛ ꯌꯧꯉꯝꯗ ꯃꯊꯛꯂꯣꯝꯗ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯆꯞ ꯆꯤꯡꯂꯒ ꯑꯗꯨꯝ ꯇꯥꯔꯛꯏ꯫ ꯃꯁꯤꯗ ꯅꯤꯡꯊꯦꯝꯗꯤ ꯍꯦꯟꯅ ꯄꯥꯈꯠꯂꯤ, ꯍꯦꯟꯅ ꯀꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯁꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯀꯔꯝꯕ ꯃꯌꯥꯅꯣ, ꯀꯔꯝꯕ ꯁꯛꯇꯤꯅꯣ, ꯑꯁꯤꯒꯨꯝꯕ ꯂꯥꯏꯁꯤꯗꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯛꯏ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯂꯥꯏ ꯑꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅꯣ, ꯀꯅꯥꯅ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕ ꯃꯁꯥꯃꯛꯁꯨ ꯍꯦꯟꯅ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯃꯥꯒꯤ ꯊꯥꯏꯅꯕꯤꯁꯦ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ, ꯄꯥꯡꯒꯜ ꯊꯧꯅꯥ ꯌꯥꯝꯅ ꯂꯩ, ꯁꯛꯇꯤ ꯂꯩ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯕꯨꯁꯨ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤꯕ, ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯁꯥꯊꯤꯕ ꯂꯥꯏ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂ ꯐꯥꯎꯕꯗ ꯂꯣꯡꯅ ꯍꯥꯏꯊꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕ ꯄꯨꯡꯉꯛ ꯉꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯂꯥꯏꯁꯤꯕꯨ ꯀꯔꯝꯕ ꯂꯥꯏꯅꯣ, ꯀꯔꯝꯅ ꯁꯥꯟꯅꯔꯤꯕꯅꯣ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯝꯕꯗꯤ ꯐꯪꯗꯦ, ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯄꯨꯁꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯤꯅꯤ꯫ ꯃꯥꯏꯊꯤꯕ ꯐꯅꯌꯥꯝꯅ ꯅꯪꯉꯤ, ꯑꯗꯨꯕꯨ ꯁꯥꯟꯅꯕ ꯀꯧꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ꯫ ꯃꯥꯒꯤ
ꯁꯥꯊꯤ ꯁꯥꯊꯤꯕ ꯂꯥꯏ ꯃꯈꯜ ꯀꯌꯥ ꯑꯃ ꯀꯧꯏ ꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯀꯦꯆꯨꯕꯤꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥꯅ ꯄꯨꯟꯅ ꯃꯥꯏꯊꯤꯕ ꯄꯤꯔꯦ ꯀꯦꯆꯨꯕꯤꯁꯨ ꯋꯥꯈꯜ ꯑꯃꯅꯤ ꯑꯁꯣꯝ ꯃꯄꯥꯟꯗ ꯇꯥꯟ ꯊꯥꯎꯔꯤꯕ ꯑꯊꯣꯏꯕꯗ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯟꯅꯤꯡꯂꯤ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯃꯥꯅ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯂꯤ ꯃꯁꯤꯗꯒꯤ ꯀꯦꯆꯨꯕꯤꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯉꯤ ꯃꯗꯨꯒ ꯃꯥꯅ ꯑꯊꯣꯏꯕꯗ ꯃꯥꯒꯤ ꯃꯍꯩ ꯈꯨꯗꯤꯡꯃꯛꯁꯨ ꯄꯨꯟꯅ ꯊꯥꯖꯤꯟꯕꯤꯔꯝꯃꯤ ꯃꯍꯩꯁꯤꯡꯗꯨ ꯍꯦꯛ ꯊꯥꯖꯤꯟꯕꯗꯒꯤ ꯑꯊꯣꯏꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯏ ꯃꯁꯤꯗꯒꯤ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯑꯊꯣꯏꯕ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯉꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡ ꯃꯇꯧ ꯆꯤꯟꯁꯤꯜꯂꯛꯏ ꯑꯊꯣꯏꯕ ꯂꯥꯎꯔꯛ ꯆꯤꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯒꯤ ꯃꯌꯥꯏꯃꯛꯇꯗ ꯑꯊꯣꯏꯕ ꯂꯦꯞꯂꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯄꯨꯟꯅ ꯊꯣꯔꯛꯎ ꯑꯩꯒ ꯂꯥꯟꯊꯦꯡꯅꯁꯤ ꯍꯥꯏꯗꯨꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯂꯔꯦ ꯑꯁꯨꯝꯅ ꯂꯦꯞꯂꯤꯕ ꯇꯧꯔꯤꯕꯁꯤ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩꯅꯅꯤ ꯀꯦꯆꯨꯕꯤꯒꯤ ꯄꯥꯡꯒꯜꯅꯅꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯀꯦꯆꯨꯕꯤꯅ ꯃꯊꯛꯇꯒꯤ ꯕꯥ ꯕꯥ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛ ꯀꯟꯅ ꯀꯟꯅ ꯈꯨꯔꯤ ꯃꯈꯣꯏ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯗꯤ ꯉꯛꯏ ꯄꯥꯈꯠꯁꯨ ꯄꯥꯈꯠꯂꯤ ꯃꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯔꯅꯤ ꯈꯜꯂꯨꯕ ꯃꯈꯣꯏꯅ ꯐꯥꯔꯒ ꯊꯝꯂꯤꯕꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯊꯣꯔꯛꯂꯤꯕ ꯑꯇꯣꯞꯄ ꯂꯥꯛꯂꯤꯕꯁꯤꯅ ꯀꯅꯥꯅꯣ ꯃꯁꯤꯅ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯈꯜꯂꯤ ꯑꯊꯣꯏꯕꯗꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯎꯈꯤꯕ ꯂꯩꯇ꯭ꯔꯤ ꯊꯦꯡꯅꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯁꯨꯝꯅ ꯑꯊꯣꯏꯕꯗ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯌꯥꯎꯔꯕꯅꯤꯅ ꯑꯊꯣꯏꯕꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯕꯨ ꯌꯥꯝꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯩ ꯃꯍꯥꯛꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯋꯥꯍꯟꯗꯨꯅ ꯁꯂꯥꯛ ꯁꯥꯟꯅꯗꯨꯅ ꯊꯝꯈꯤꯔꯝꯃꯤ ꯀꯦꯆꯨꯅ ꯍꯟꯗꯅ ꯃꯊꯛꯇꯒꯤ ꯇꯥꯜ ꯑꯁꯤ ꯀꯟꯅ ꯀꯟꯅ ꯊꯥꯒꯠꯂꯛꯏ ꯃꯥꯅ ꯍꯟꯗꯅ ꯅꯨꯡꯉꯥꯏꯕꯒꯤ ꯏꯅꯣꯠ ꯀꯌా ꯑꯃ ꯄꯤꯔꯤ ꯀꯦꯆꯨꯕꯤꯒꯤ ꯇꯥꯟ ꯑꯉꯛꯄꯅꯤ ꯄꯤꯛꯅꯒ ꯄꯤꯛꯂꯦ ꯃꯔꯨꯅꯒ ꯀꯣꯛꯂꯦ ꯑꯗꯨꯒ ꯖꯒꯣꯏ ꯇꯥꯟ ꯑꯁꯤ ꯀꯅꯥꯗꯒꯤ ꯇꯝꯕꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯁꯥꯗ ꯁꯥꯏ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯇꯥꯏꯕꯪ ꯃꯤꯅ ꯎꯕ ꯇꯥꯔꯕꯁꯨ ꯃꯥꯕꯨ ꯎꯕꯗ ꯀꯤꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯅꯤꯡꯕ ꯍꯟꯗꯅ ꯐꯥꯎꯒꯗꯕ ꯃꯑꯣꯡꯅꯤ ꯃꯤꯅ ꯑꯁꯤꯃ ꯉꯥꯡꯉꯅꯤ ꯑꯁꯤꯃ ꯇꯧꯅꯤ ꯅꯣꯛꯅꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯑꯀꯤ ꯇꯨꯖꯤꯡꯕ ꯀꯔꯤ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯨꯡꯉꯥꯏꯕ ꯀꯔꯟ ꯇꯥꯖꯕ ꯂꯝ ꯍꯦꯟꯖꯟꯕ ꯑꯁꯤꯅꯤ ꯑꯊꯣꯏꯕꯅ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯍꯣꯠꯅꯔꯦ ꯑꯁꯨꯝ ꯇꯧꯅ ꯑꯊꯣꯏꯕꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯗꯨꯅ ꯆꯤꯡꯂꯦꯝꯕ ꯀꯦꯆꯨꯕꯤ ꯑꯗꯨꯒ ꯐꯥꯖꯤꯜꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯀꯟꯕꯤꯈꯤꯔꯝꯃꯤ ꯃꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕ ꯃꯁꯥꯃꯛꯁꯨ ꯉꯛꯄꯅ ꯀꯩꯅꯣꯃ ꯇꯧꯈꯤ ꯊꯥꯏꯅꯕꯤꯗꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯪꯏ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩ ꯊꯧꯅꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕ ꯀꯦꯆꯨꯕꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯊꯥꯏꯅꯕꯤꯁꯨ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯕꯨ ꯍꯥꯠꯄꯃꯛꯇꯤ ꯍꯥꯠꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯅꯪꯂꯦ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯕꯅꯤ ꯅꯈꯣꯏꯒꯤ ꯃꯍꯩ ꯊꯧꯅꯥ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯑꯔꯦꯝꯕ ꯇꯥꯔꯕꯅꯤ ꯅꯈꯣꯏꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯑꯊꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯅꯦꯠꯁꯤꯟꯗꯨꯅ ꯊꯝꯃꯤ ꯃꯈꯣꯏ ꯂꯦꯡꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ ꯃꯈꯣꯏꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯒꯤ ꯑꯇꯩ ꯄꯣꯠꯆꯩꯁꯤꯡ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕꯅꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯅ ꯁꯜꯂꯗꯨꯅ ꯇꯥꯔꯤꯉꯩ ꯆꯤꯡꯂꯦꯝꯕꯅ ꯇꯞꯅ ꯇꯞꯅ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯇꯣꯝ ꯃꯈꯣꯏ ꯔꯟꯖꯤꯈꯣꯏ ꯀꯣꯛꯆꯥꯎꯈꯣꯏꯁꯨ ꯏꯀꯥꯏ ꯆꯦꯜꯂꯛꯏ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯈꯔ ꯈꯔꯗꯤ ꯅꯤꯡꯁꯤꯡꯂꯕꯅꯤ ꯈꯪꯗꯤ ꯈꯪꯉꯤ ꯃꯁꯤ ꯆꯤꯡꯅ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅ ꯏꯀꯥꯏꯔꯞꯇꯧꯅ ꯆꯪꯕꯅꯤ ꯆꯤꯡꯂꯦꯝꯕꯁꯨ ꯈꯪꯂꯤꯕꯅꯤ ꯊꯥꯏꯅꯕꯤ ꯆꯪꯕ ꯉꯝꯗꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ ꯀꯔꯤꯕꯨ ꯇꯧꯒꯅꯤ ꯈꯪꯗꯦ ꯆꯤꯡꯂꯦꯝꯕꯅ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯆꯤꯡꯅ ꯊꯦꯡꯅꯈꯤꯕꯗꯨ ꯅꯠꯇ꯭ꯔꯅꯦ ꯑꯊꯣꯏꯕꯅ ꯈꯨꯝꯃꯤ ꯃꯥꯅꯦ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄꯗ ꯆꯤꯡꯂꯦꯝꯕ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯪꯕ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯃꯁꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯗꯕ ꯈꯔꯗꯤ ꯂꯩ ꯑꯊꯣꯏꯕꯅ ꯑꯁꯨꯝꯅ ꯆꯪꯂꯛꯂꯤꯕ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯡꯊꯣꯛꯂꯤꯕꯁꯦ ꯀꯦꯆꯨꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯃꯥꯒꯤ ꯃꯍꯩ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯉꯤ ꯃꯥꯅ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯣꯝ ꯃꯈꯣꯏ ꯔꯟꯖꯤꯈꯣꯏ ꯀꯣꯛꯆꯥꯎꯈꯣꯏꯁꯨ ꯄꯨꯟꯅ ꯐꯥꯎꯏ ꯑꯗꯨꯕꯨ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯅꯒꯦ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯅꯤꯡꯊꯦꯝꯒꯤ ꯃꯄꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯩ ꯄꯥꯡꯒꯜ ꯑꯃꯈꯛ ꯄꯨꯊꯣꯛꯂꯗꯨꯅ ꯑꯊꯣꯏꯕꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯨꯅꯕ ꯃꯥꯒꯤ ꯂꯥꯏꯂꯣꯜ ꯑꯗꯨ ꯁꯣꯟꯗꯨꯅ ꯂꯪꯂꯛꯏ ꯃꯁꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯃꯁꯤꯒꯤ ꯂꯥꯏꯂꯣꯜ ꯑꯁꯤ ꯍꯦꯛ ꯁꯣꯟꯗꯨꯅ ꯂꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯊꯣꯏꯕꯗꯤ ꯑꯁꯣꯝꯗ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯉꯩ ꯊꯣꯏꯗꯣꯛꯅ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯪꯂꯛꯂꯤꯕ ꯄꯣꯠ ꯑꯁꯤꯗꯤ ꯄꯥꯟꯗꯕ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗꯧꯅ ꯇꯧꯔꯤ ꯂꯪꯂꯛꯂꯤꯕ ꯄꯣꯠ ꯑꯁꯤꯗ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏ ꯑꯃꯒꯤ ꯁꯛꯇꯤ ꯌꯥꯎꯔꯤ ꯂꯥꯏ ꯑꯃꯁꯨ ꯇꯣꯡꯂꯤ ꯑꯁꯨꯝꯅ ꯇꯨꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯍꯜ ꯑꯁꯤꯅ ꯂꯪꯂꯛꯂꯤꯕ ꯄꯣꯠ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯦꯆꯨꯕꯤ ꯅꯠꯇꯕ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩꯅ ꯊꯥꯗꯣꯛꯄ ꯃꯥꯒ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯕ ꯁꯛꯇꯝ ꯑꯁꯤ ꯄꯥꯏꯊꯔꯛꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯊꯤꯜꯍꯜꯂꯔꯦ ꯃꯉꯣꯟꯗ ꯍꯦꯛ ꯊꯤꯟꯕꯗꯒꯤ ꯑꯗꯨꯝ ꯂꯩꯃꯥꯏ ꯊꯛꯇ ꯍꯥꯏꯊꯈꯤꯔꯝꯃꯤ
ꯑꯊꯣꯏꯕꯁꯨ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯆꯩꯅꯥ ꯈꯥꯎꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯇꯥꯕꯗꯨ ꯎꯕ ꯃꯇꯝꯗ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯆꯤꯡꯂꯦꯝꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯦꯟꯅ ꯉꯛꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯒꯤ ꯋꯥꯈꯟꯗꯅ ꯇꯥꯔꯤꯕꯁꯤ ꯀꯦꯆꯨꯕꯤꯅꯤ ꯀꯦꯆꯨꯕꯤꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯃꯥꯏꯕ ꯑꯃꯗꯤ ꯅꯤꯡꯊꯦꯝꯁꯨ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯉꯛꯄ ꯇꯥꯔꯕꯁꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯇꯠꯇꯅ ꯐꯥꯎꯏ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯦꯆꯨꯕꯤꯅ ꯇꯧꯍꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯂꯪꯂꯤꯕ ꯄꯣꯠ ꯑꯁꯤꯅ ꯊꯤꯟꯗꯨꯅ ꯇꯥꯔꯕꯅꯤꯅ ꯃꯈꯣꯏꯅ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯇꯨꯔꯝꯕ ꯑꯅꯤ ꯑꯁꯤ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯒ ꯂꯥꯟꯊꯦꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ꯫ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩꯅ ꯊꯥꯗꯣꯛꯄ ꯃꯥꯒ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯕꯁꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯇꯟꯖꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ꯫ ꯀꯦꯆꯨꯕꯤꯗꯤ ꯉꯁꯥꯏꯅ ꯍꯥꯟꯅꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯆꯪꯂꯤꯕ ꯂꯥꯟꯊꯦꯡꯅꯔꯤꯕ ꯂꯥꯟ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯤꯔꯒꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯕꯨ ꯃꯥꯒ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯕ ꯃꯥꯅ ꯊꯥꯗꯣꯛꯄ ꯂꯥꯏ ꯑꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯀꯦꯆꯨꯕꯤꯅ ꯋꯥꯈꯜ ꯑꯣꯏꯔꯨꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯗꯨꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯃꯥꯒꯤ ꯃꯊꯕꯥꯛꯇ ꯇꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯒ ꯇꯥꯕꯗꯨ ꯎꯕꯗ ꯑꯁꯦꯡꯕ ꯀꯦꯆꯨꯕꯤ ꯃꯊꯛꯇꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯊꯔꯛꯏ꯫ ꯑꯗꯨꯒ ꯁꯥꯊꯤꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯀꯥꯔꯟ ꯀꯥꯇꯨ ꯐꯅꯌꯥꯝꯅ ꯇꯧꯔꯝꯕ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯉꯛꯄ ꯁꯥꯊꯤꯕ ꯂꯥꯏ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯑꯋꯥ ꯆꯩꯊꯦꯡꯅꯍꯟꯕ ꯍꯥꯏꯕꯗꯨ ꯀꯦꯆꯨꯕꯤꯅ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯇ ꯈꯪꯏ ꯀꯦꯆꯨꯕꯤ ꯀꯅꯥꯅꯣ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯃꯀꯣꯛꯇꯅ ꯋꯥꯏꯔꯗꯨꯅ ꯋꯥꯏꯁꯨ ꯍꯥꯏꯔꯤ ꯂꯥꯎ ꯆꯪꯂꯛꯎ ꯏꯀꯣꯛꯇꯅ ꯋꯥꯏꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯀꯣꯛ ꯑꯁꯤꯒꯤ ꯃꯍꯩ ꯀꯌꯥ ꯑꯁꯤꯅ ꯀꯟꯅ ꯋꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯕꯨ ꯑꯋꯥ ꯆꯩꯅꯥ ꯄꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯦꯡꯕ ꯑꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯀꯦꯆꯨꯕꯤ ꯑꯁꯦꯡꯕꯗꯨꯅ ꯄꯥꯏꯊꯔꯛꯂꯒ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯊꯧꯗꯧꯁꯤꯡ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕ ꯃꯁꯥꯃꯛꯁꯨ ꯍꯦꯟꯅ ꯉꯛꯏ꯫ ꯆꯤꯡꯂꯦꯝꯕꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯊꯥꯏꯅꯕꯁꯨ ꯀꯦꯆꯨꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯦꯆꯨꯕꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯨꯅ ꯃꯥꯅꯁꯨ ꯀꯦꯆꯨꯕꯤꯒꯤ ꯃꯇꯨꯡ ꯏꯜꯂꯗꯨꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈꯤ꯫ ꯑꯊꯣꯏꯕꯁꯨ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯃꯥꯁꯨ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯑꯇꯩ ꯂꯩꯔꯝꯕ ꯂꯌꯥꯝꯁꯤꯡ ꯃꯈꯣꯏꯒꯤ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯄꯨꯟꯅ ꯊꯨꯒꯥꯏꯔꯦ꯫ ꯑꯍꯜ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯕꯨꯗꯤ ꯍꯥꯠꯄꯨꯗꯤ ꯍꯥꯠꯄꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯂꯥꯛꯅꯕ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯐꯠꯇꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯕꯨ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯈꯤ꯫ ꯁꯤꯈꯥꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯟꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯊꯥꯗꯣꯔꯛꯄ ꯂꯥꯏꯁꯤꯡ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯂꯣꯏꯔꯦ꯫ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯅ ꯉꯝꯒꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯣꯏꯔꯕ ꯇꯨꯡ ꯀꯦꯆꯨꯕꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯀꯦꯆꯨꯕꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯇꯣꯉꯥꯟꯕ ꯁꯛꯇꯝ ꯑꯃꯅꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯦꯟꯅ ꯉꯛꯏ꯫ ꯃꯁꯥ ꯄꯨꯝꯕ ꯃꯩꯔꯤꯒꯨꯝꯗꯅ ꯏꯉꯥꯟ ꯉꯥꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯁꯥꯊꯤꯕ ꯉꯛꯂꯕ ꯊꯧꯑꯣꯡ ꯊꯧꯗꯧ ꯀꯌꯥ ꯑꯃ ꯀꯦꯆꯨꯕꯤꯅ ꯇꯧꯔꯛꯄꯁꯤꯗ ꯃꯈꯣꯏ ꯍꯦꯟꯅ ꯄꯥꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯁꯣꯛꯅꯔꯤꯕ ꯇꯧꯔꯤꯕ ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯂꯣꯏꯔꯦ꯫ ꯀꯦꯆꯨꯕꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯔꯦ꯫ ꯀꯦꯆꯨꯕꯤꯒꯤ ꯊꯧꯅꯥ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯍꯦꯟꯅ ꯉꯛꯏ ꯑꯗꯨꯒ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ꯫ ꯃꯥꯡꯃꯛꯇꯗ ꯃꯥꯒ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯕ ꯑꯃꯗꯤ ꯁꯤꯗꯨꯅ ꯇꯥꯔꯤ꯫ ꯀꯦꯆꯨꯕꯤ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯂꯦꯞꯄ ꯃꯇꯝꯗ ꯑꯊꯣꯏꯕꯁꯨ ꯆꯪꯕ ꯏꯀꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯂꯩ꯫ ꯑꯗꯨꯕꯨ ꯀꯦꯆꯨꯕꯤꯅ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛꯂꯣꯝꯗ ꯑꯣꯏꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯣꯡꯋꯥꯏꯗ ꯑꯣꯏꯅ ꯀꯦꯆꯨꯕꯤꯅ ꯏꯪꯅ ꯇꯞꯅ ꯀꯣꯜꯂꯤ꯫ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯡꯉꯥꯏꯒꯗꯕ ꯈꯔ ꯂꯩꯕꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯊꯣꯏꯕꯁꯨ ꯀꯦꯆꯨꯕꯤꯅ ꯃꯥꯒꯤ ꯃꯈꯣꯡꯅ ꯀꯣꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯅꯤ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯊꯥꯏꯅꯕꯤ ꯀꯦꯆꯨꯕꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯨꯔꯨꯝꯂꯛꯏ꯫ ꯋꯥꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯗ꯭ꯔꯤ꯫ ꯆꯤꯡꯂꯦꯝꯕ ꯏꯀꯥꯏꯕꯅ ꯀꯩꯅꯣꯝꯃ ꯇꯧꯏ꯫ ꯆꯤꯡꯂꯦꯝꯕꯅ ꯆꯥꯎꯊꯣꯛꯆꯔꯨꯏ ꯃꯥꯅ ꯈꯜꯂꯨꯏ꯫ ꯀꯦꯆꯨꯕꯤꯗꯒꯤ ꯊꯥꯏꯅꯕꯤ ꯍꯦꯟꯅ ꯃꯍꯩ ꯊꯧꯅꯥ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯍꯦꯜꯂꯤ ꯄꯨꯟꯅ ꯉꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗꯗꯤ ꯊꯥꯏꯅꯕꯤꯒꯤ ꯃꯍꯩ ꯈꯨꯗꯤꯡꯃꯛ ꯑꯔꯦꯝꯕ ꯇꯥꯕꯗ ꯀꯦꯆꯨꯕꯤꯅ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯀꯟꯕꯤ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤ꯫ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯔꯨꯅꯤ ꯀꯔꯤ ꯋꯥꯕꯨ ꯉꯥꯡꯂꯨꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯏꯀꯥꯏꯕ ꯑꯃꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ꯫ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯗꯦ꯫ ꯆꯤꯡꯂꯦꯝꯕꯅꯕꯨꯗꯤ ꯇꯞꯅ ꯍꯪꯉꯤ, ꯀꯦꯆꯨꯕꯤ ꯉꯁꯤ ꯎꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯡꯅ ꯇꯥꯔꯤꯕꯁꯤꯅ ꯀꯅꯥꯅꯣ? ꯅꯪꯅ ꯆꯜꯂꯤꯕ ꯄꯥꯈꯣꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯃꯁꯤꯒꯤ ꯄꯥꯈꯣꯡꯁꯤꯃꯇꯪꯗꯤ ꯅꯪꯅ ꯐꯣꯡꯕꯤꯔꯝꯃꯣ꯫ ꯀꯦꯆꯨꯕꯤꯅ ꯆꯤꯡꯂꯦꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯥꯅ ꯈꯨꯝꯃꯤ, ꯑꯣꯖꯥ
ꯑꯩꯕꯨ ꯇꯥꯏꯕꯪꯁꯤꯗ ꯑꯣꯖꯥꯅ ꯑꯩꯕꯨ ꯑꯍꯥꯟꯕꯅ ꯄꯨꯕꯤꯔꯛꯄꯅꯤ, ꯑꯍꯥꯟꯕꯅ ꯂꯩꯍꯟꯕꯤꯕꯅꯤ꯫ ꯑꯩ ꯈꯪꯏ ꯉꯁꯤꯒꯤ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯁꯤꯔꯒꯅꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯃꯥꯡꯂꯒꯅꯤ ꯍꯥꯏꯕ꯫ ꯃꯁꯤꯃꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯕ ꯑꯩꯅ ꯊꯥꯗꯣꯛꯈꯤꯕꯁꯦ ꯃꯥꯅ ꯎꯁꯤꯟ ꯑꯣꯏꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯅ ꯀꯟꯕꯤꯔꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯣꯖꯥꯅ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯅꯥꯡꯕ ꯀꯔꯤꯃꯇ ꯇꯧꯕꯤꯒꯅꯨ꯫ ꯇꯣꯝꯕ ꯀꯤꯆꯨꯕꯤꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ꯫ ꯃꯥꯅꯁꯨ ꯇꯞꯅ ꯍꯥꯏꯔꯤ, ꯀꯤꯆꯨꯕꯤ, ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯏ, ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯈꯔꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯁꯛ ꯃꯒꯨꯟ ꯂꯦꯞꯄꯁꯦ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤꯗꯃꯛ ꯈꯪꯉꯤ꯫ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯈꯤ, ꯑꯩꯈꯣꯏꯅ ꯅꯪꯕు ꯎꯁꯤꯠꯈꯤꯗꯦ, ꯂꯛꯅꯈꯤ, ꯀꯔꯦꯝꯅꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯑꯁꯦꯡꯕ ꯃꯇꯤꯛ ꯃꯌꯥꯏ, ꯅꯪꯒꯤ ꯃꯒꯨꯟꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃꯇ ꯈꯪꯂꯨꯗꯦ, ꯅꯣꯡꯃꯇꯁꯨ ꯑꯩꯈꯣꯏꯅ ꯍꯪꯂꯨꯕꯁꯨ ꯇꯧꯗꯦ꯫ ꯅꯪꯅ ꯀꯔꯟ ꯀꯌꯥ ꯑꯃ ꯇꯧꯖꯕ, ꯅꯪꯅ ꯉꯥꯎꯖꯕ ꯂꯥꯡꯖꯕꯗ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯃꯍꯩ ꯍꯩꯗꯦ, ꯀꯔꯟꯒꯤ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯏ꯫ ꯑꯗꯨꯒ ꯉꯁꯤ ꯅꯪꯅ ꯎꯠꯊꯣꯛꯂꯤꯕ ꯅꯪꯒꯤ ꯃꯍꯩ, ꯅꯪꯒꯤ ꯊꯧꯅꯥ ꯀꯌꯥ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯅꯪꯅ ꯄꯔꯥ ꯀꯌꯥ ꯑꯃꯗꯤ ꯆꯥꯎꯅ ꯇꯝꯕꯤꯔꯦ꯫ ꯀꯤꯆꯨꯕꯤ ꯋꯥꯍꯩꯗꯣ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥ ꯀꯔꯤꯃꯇ ꯄꯥꯎꯈꯨꯝ ꯄꯤꯗꯦ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯀꯤꯆꯨꯕꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯃꯇꯦꯛ ꯈꯔ ꯑꯃꯗ ꯃꯥꯅ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯈꯤꯗꯕ ꯋꯥꯔꯧꯈꯤꯕꯗꯨ ꯅꯠꯇꯅ ꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯕꯗꯤ ꯉꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯕꯨꯁꯨ ꯀꯤꯆꯨꯕꯤꯅ ꯄꯔꯥ ꯈꯔ ꯇꯝꯕꯤꯅꯤꯡꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯏ꯫ ꯀꯤꯆꯨꯕꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯕꯤ ꯇꯨꯡ ꯀꯣꯏꯅ ꯏꯜꯂꯤ꯫ ꯊꯥꯏꯅꯕꯤꯗꯤ ꯍꯥꯟꯅꯅ ꯑꯗꯨꯝ ꯈꯪꯏ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯈꯤꯗꯕꯅꯤ, ꯃꯥꯅ ꯇꯥꯛꯊꯣꯛꯇꯕꯅꯤ꯫ ꯀꯤꯆꯨꯕꯤꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯧꯒꯠꯂꯨ ꯍꯥꯏꯗꯨꯅ ꯍꯧꯒꯠꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯅꯤ? ꯁꯣꯏꯔꯨꯕ ꯂꯥꯜꯂꯨꯕ, ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯇꯧꯔꯨꯕꯗꯒꯤ ꯃꯗꯨꯒꯤ ꯐꯣꯜ, ꯃꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯤꯆꯨꯕꯤꯗ ꯈꯨꯔꯨꯝꯖꯔꯛꯏ꯫ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯤꯆꯨꯕꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯏꯅꯤ꯫ ꯃꯁꯛ ꯊꯤ, ꯃꯔꯨ ꯀꯣꯛꯏ, ꯂꯋꯥꯏ ꯏꯇꯥꯡ ꯇꯥꯡꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ, ꯍꯩꯅꯗꯕ ꯁꯛꯇꯝ ꯑꯃ ꯆꯦꯟꯕ ꯇꯥꯔꯕꯁꯨ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯋꯥꯗꯤ ꯀꯤꯆꯨꯕꯤꯃꯨꯛ ꯆꯥꯎꯕ ꯂꯩꯇꯦ꯫ ꯀꯤꯆꯨꯕꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨꯁꯨ ꯀꯟꯕꯤꯔꯦ, ꯑꯗꯨꯒ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯝꯃꯤ꯫ ꯀꯩꯗꯧꯉꯩꯗ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗ ꯑꯋꯥꯕ ꯄꯤꯒꯅꯨ, ꯅꯁꯥ ꯅꯁꯥꯒꯤ ꯀꯥꯟꯅꯅꯕ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯃꯈꯣꯏꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ, ꯃꯈꯣꯏꯗ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯍꯟꯕ ꯃꯗꯨ ꯇꯧꯒꯅꯨ꯫ ꯃꯥꯏꯕ ꯑꯣꯏꯔꯕꯗꯤ ꯃꯥꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯍꯣꯠꯅꯧ꯫ ꯐꯠꯇꯕ ꯂꯥꯏ ꯂꯣꯏꯅꯒꯅꯨ, ꯑꯐꯕ ꯂꯥꯏ ꯂꯣꯏꯅꯅꯕ ꯇꯧ꯫ ꯑꯩꯒꯨꯝꯕ ꯍꯤꯍꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯒ ꯀꯤꯆꯨꯕꯤ ꯅꯣꯛꯏ꯫ ꯃꯥꯒꯤ ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯝ ꯐꯔꯛ ꯇꯥꯕꯤꯁꯦ ꯑꯗꯨꯝ ꯇꯧꯏ꯫ ꯅꯤꯡꯊꯦꯝ ꯀꯤꯆꯨꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯀꯤꯆꯨꯕꯤꯅꯁꯨ ꯍꯥꯏꯔꯤ, ꯏ ꯃꯥꯗꯤ ꯀꯟꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯗꯨꯅ ꯑꯣꯖꯥ ꯃꯥꯏꯕ, ꯌꯥꯔꯤꯃꯈꯩꯗꯤ ꯑꯐꯕ ꯂꯝꯕꯤꯗ, ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯕ ꯍꯣꯠꯅꯧ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯑꯍꯜ ꯃꯥꯏꯕꯗꯨꯁꯨ ꯌꯥꯔꯦ, ꯃꯈꯣꯏꯁꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯤꯡꯉꯤ, ꯃꯈꯣꯏꯗꯁꯨ ꯃꯍꯩ ꯊꯧꯅꯥ ꯈꯔ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯃꯈꯣꯡꯕꯨ ꯀꯣꯟꯗꯨꯅ ꯍꯦꯛꯇ ꯈꯨꯔꯨꯝꯖꯔꯤ꯫ ꯀꯤꯆꯨꯕꯤꯗꯤ ꯑꯐꯕ ꯂꯥꯏꯅꯤ꯫ ꯅꯈꯣꯏꯒꯤ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯗ ꯑꯋꯥ ꯑꯅꯥ ꯂꯩꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯤ꯫ ꯇꯣꯝꯕ ꯈꯣꯏ, ꯔꯟꯖꯤꯠ ꯈꯣꯏ, ꯀꯨꯛꯆꯥꯎ ꯈꯣꯏꯁꯨ ꯄꯨꯟꯅ ꯀꯤꯆꯨꯕꯤꯗ ꯈꯨꯔꯨꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯗꯤ ꯀꯔꯤ ꯍꯥꯏꯅꯤ? ꯀꯤꯆꯨꯕꯤꯁꯤ ꯃꯥꯅ ꯍꯥꯟꯅ ꯀꯧꯊꯣꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯏꯀꯥꯏꯕꯗꯨꯅ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯋꯥ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯏꯀꯥꯏꯅ ꯈꯨꯔꯨꯝꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯀꯤꯆꯨꯕꯤꯅ ꯌꯥꯗꯦ꯫ ꯀꯤꯆꯨꯕꯤꯅ ꯍꯟꯗꯅ ꯆꯤꯡꯂꯦꯝꯕꯗ ꯈꯨꯔꯨꯝꯖꯩ꯫ ꯅꯪꯗꯤ ꯑꯩꯒꯤ ꯑꯣꯖꯥꯅꯤ꯫ ꯇꯥꯏꯕꯪꯁꯤꯗ ꯑꯩꯅ ꯑꯍꯥꯟꯕ ꯈꯣꯡꯗꯥꯔꯛꯄꯁꯦ ꯑꯣꯖꯥ ꯅꯪꯒꯤ ꯃꯄꯥꯟꯅꯅꯤ, ꯅꯪꯒꯤ ꯃꯇꯦꯡꯅꯅꯤ꯫ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯈꯨꯔꯨꯝꯕꯗꯤ ꯌꯥꯗꯦ, ꯑꯩꯅ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯁꯦꯡꯕ ꯕꯦꯕꯥꯔ ꯑꯃ ꯎꯠꯂꯗꯨꯅ ꯀꯤꯆꯨꯕꯤꯅ ꯍꯟꯗꯅ ꯈꯨꯔꯨꯝꯖꯩ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯔꯤ꯫ ꯀꯤꯆꯨꯕꯤꯅ ꯍꯥꯏꯔꯦ, ꯑꯩꯒ ꯇꯧꯒꯗꯕ ꯊꯕꯛ ꯌꯥꯝꯗ꯭ꯔꯦ, ꯑꯩ ꯆꯠꯂꯒꯅꯤ꯫ ꯆꯤꯡꯂꯦꯝꯕꯅ, ꯀꯗꯥꯏꯗ? ꯑꯩ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯑꯩ ꯆꯠꯂꯒꯅꯤ꯫ ꯑꯣꯖꯥ, ꯅꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ, ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯨꯃꯤꯠ 4-5ꯁꯤꯗꯤ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯔꯝꯒꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ꯫ ꯉꯥꯏꯈꯣꯅꯦ, ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯔꯣꯝꯗ ꯀꯤꯆꯨꯕꯤꯅ ꯑꯣꯟꯊꯣꯛꯂꯗꯨꯅ ꯋꯥꯔꯤ ꯑꯃ ꯁꯥꯅꯕ ꯇꯧꯔꯤ꯫ ꯇꯣꯝꯕꯁꯨ ꯀꯤꯆꯨꯕꯤꯁꯤ ꯃꯥꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤ, ꯑꯗꯨꯒ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤ, ꯑꯊꯣꯏꯕꯁꯨ ꯑꯃꯨꯛ ꯃꯥꯒ ꯂꯩꯃꯤꯟꯅꯅꯤꯡꯉꯤ꯫
ꯑꯗꯨꯕꯨ ꯀꯦꯆꯨꯕꯤ ꯃꯁꯥꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯠꯇ ꯐꯥꯎꯕꯒꯤ ꯃꯅꯥꯛꯇ ꯃꯥ ꯂꯩꯔꯣꯏ꯫ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯀꯥꯟꯅꯅꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯅꯤꯡꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯍꯣꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯔꯛꯂꯦ꯫ ꯑꯇꯣꯞꯄ ꯀꯦꯆꯨꯕꯤꯒ ꯃꯁꯛ ꯃꯥꯟꯅꯕ ꯂꯥꯏ ꯑꯗꯨ ꯀꯦꯆꯨꯕꯤꯒꯤ ꯃꯍꯩꯒꯤ ꯊꯧꯅꯥꯅ ꯃꯥꯡꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯅ ꯂꯝꯕꯤ ꯂꯝꯈꯥꯏ ꯑꯃꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯃꯥꯒꯤ ꯃꯄꯨꯒꯁꯨ ꯁꯦꯟꯅ ꯈꯥꯏꯅꯔꯦ꯫ ꯃꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯂꯥꯛꯑꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯃꯝꯁꯤꯜꯂꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯇꯣꯝꯕ ꯈꯣꯏꯔꯪꯖꯤꯈꯣꯏꯒ ꯃꯈꯣꯏ ꯄꯨꯟꯅ ꯇꯨꯏꯁꯟ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯅꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯎꯕꯗꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯔꯦ, "ꯑꯦ, ꯅꯈꯣꯏꯗ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ? ꯑꯩ ꯉꯁꯥꯏ ꯃꯈꯩ ꯅꯈꯣꯏ ꯊꯤꯔꯨꯕꯅꯤ." ꯇꯣꯝꯕ ꯈꯣꯏꯔꯪꯖꯤꯈꯣꯏ ꯀꯣꯛꯆꯥꯎꯈꯣꯏꯁꯨ ꯌꯥꯝꯅ ꯉꯛꯅ, "ꯑꯦ, ꯀꯩꯗꯧꯔꯒꯦ?" ꯅꯨꯄꯥꯗꯨꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯝꯂꯦ꯫ "ꯅꯈꯣꯏ ꯑꯍꯨꯝ ꯄꯨꯂꯤꯁꯅ ꯐꯥꯕ ꯂꯥꯛꯑꯕꯅꯤ, ꯄꯨꯂꯤꯁꯅ ꯊꯤꯍꯧꯔꯕꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝ ꯉꯛꯏ꯫ "ꯑꯦ, ꯀꯔꯝꯅ?" "ꯑꯁ, ꯅꯍꯥꯟꯒꯤ ꯇꯨꯏꯁꯟ ꯃꯐꯝꯒꯤꯗꯣ ꯑꯗꯨꯗ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯄꯨꯔꯛꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗ ꯋꯥ ꯂꯥꯎꯈ꯭ꯔꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯅꯈꯣꯏ ꯑꯍꯨꯝꯕꯨ ꯐꯥꯅꯕ ꯊꯤꯈ꯭ꯔꯕꯅꯤ꯫ ꯑꯇꯣꯞꯄꯁꯤꯡꯅꯁꯨ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯄꯨꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯈꯣꯏ ꯈꯔ ꯆꯦꯛꯁꯤꯜꯂꯨ, ꯑꯩꯕꯨꯗꯤ ꯍꯥꯏꯔꯣꯏ." ꯑꯁꯨꯝꯅ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯀꯦꯆꯨꯕꯤ ꯑꯃꯗꯤ ꯊꯥꯏꯅꯕꯤꯁꯨ ꯉꯛꯅ ꯌꯦꯡꯉꯤ꯫ ꯀꯦꯆꯨꯕꯤ ꯀꯔꯤ ꯇꯧꯅꯤ? ꯐꯥꯕ ꯂꯥꯛꯂꯤꯕꯁꯦ ꯃꯥꯕꯨ ꯂꯩ ꯍꯥꯏꯕ ꯈꯪꯈꯤꯕꯗꯒꯤ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯃꯃꯥꯡꯗ ꯃꯥꯒ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯊꯥꯗꯣꯛꯈꯤꯕꯗ ꯇꯣꯝꯕ ꯈꯣꯏꯔꯪꯖꯤꯈꯣꯏ ꯀꯣꯛꯆꯥꯎꯈꯣꯏꯅ ꯄꯨꯈꯤꯕꯁꯤꯅ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔꯈꯛ ꯇꯧꯔꯝꯂꯒ ꯆꯠꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯐꯥꯕ ꯂꯥꯛꯂꯦ꯫ ꯐꯥꯕ ꯂꯥꯛꯂꯤꯕꯁꯤꯁꯨ ꯀꯦꯆꯨꯕꯤꯒꯤ ꯃꯔꯝꯗꯅꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯀꯗꯧꯔꯤ? ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯜꯂꯒꯅꯤ꯫ ꯍꯦꯛ ꯂꯣꯏꯕꯒ ꯍꯥꯟꯅ ꯑꯦꯗꯚꯔꯇꯥꯏꯖ ꯊꯥꯗꯣꯛꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨ ꯍꯧꯖꯔꯒꯅꯤ꯫ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯩ ꯂꯥꯛꯇꯕꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯋꯥꯔꯤ ꯄꯥꯖꯕꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯦꯞꯈꯤꯕꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫